Lanai school kharana form fill up ke ahen masem pham lori basi khudak te lep kadabani duga handok kadin ha ba em sune phokdo hum si leire na permission una ba da hem su ke president malang mana phokdo ke hum leire oi class 11 nam sun 12 ki MSNPC 11 gi ona lupa lising ma chatu kun ago 12 ki ona lupa lising hum le pe duga basi mathakta practical gi fi ona subject dal pa chhum lori haire sinata bada adopa lanai school singa adopa akhoi senpham lori ha gi paw leire ha dina madu handok kadina bum thamme handok ta bata ra gi akhoi akan khongjang chhin gani ta ke athabak torom bhai kani ha duna manipur le ba any lanai school singda masi to e duna computer gi fi ji adum tahi magi lupa lising ma chamnga loba yaubani aduga nong phauba computer je pahendaba school me am yauri aro mama pa singa su ai cha sik atatai tara tokni haidana mama pa singa su haidaba adum menjelaga leiba any thabak thorom tobu me amda contribution si adum loba lori badugi matungina do bai do da ba du amram da em sura thamai sina mu kai no ha kan da ko ji am wala ro matam sidani adma gi bimam thok du di hoi masibu ga ta bi ha bum ji lai ni subam mum le ta ma am si ajini azi language ajil azum akoi question laga pulak lai min ba gi bum de lai ni am si me am noi khang bum ji lai an size da MSN fi lanai school sing lo si hando na ta di madu afa ba khong thang oi ra phum ji thamai duna sumba khoi gi toning ma to poni ha ji lai ba lanai school sing to ri si ba khoi gi maming thaba exercise book paigadabani bag paigadabani adu pugadabani adagi chayolam da dress ahum lak singadabani haimna ching mato anton ba sana kangol mayam ma khoi chatlaga lei ana sijaida dum sandan ba moina onthorak pagi aduga leiriba tongan ton malana school singairo magi schooling khatba matam da leiriba education department hairo magi chapchaba playground legadabani sanabam adu legadabani ada legadabani sanitary gi phajana legadabani abda sanitary gi ajing pi tambangang school singja sanitary gi laka namsagi peret laku matam da khoi tissue paper khoi gi kano book thambidaba pet book thambidaba gi issue me am so khoi thengnaba dum la khoi da complaint lak pale duna sugumba emission gi man hengat pan loba mayam so jadi tamu kare ofum thambini ai hajere asab ko jaba kare le khoi gi basi khoi gi to gure khoi gi ai hajere ai na khoi gi sumi ai hajere le khoi gi basi gi ora ko da ro so tu gi bi ujuri bari moja ko lari ki manga itu bisu ki manga aku ye batik cara pibi na ko daga daga ada aida haje shige mari ne ka tamu ko yo ko mo kita aku enga kan lalu pada mari mari le ka ko to family si atuna jin shin bi tamu ka batik wa be jadi balik boleh da yin shu ya wato wa baduk shi da kai tawi ayi mata amada kada ko ce ki maban yin chapchara jolu adu to hayo mata shi masih ada balik pergi mari kalau kep anda kan buat ada department lain batai memang pada pakai buat kurang sih sih cuma ada lain kan pergi mahiru macam sih sudah tukar segala kan ada kursi godong je dah hian apa sih nama harus tahu ye ada di sana kita berjumpa tanam sadar atau ada memang pun sekarang aku mahiru bukan sih aku sih lagi aku tinggal aku tahu ye mari lihat sih mau ketemu lagi hai macam ni Mungkin le tapi lagi aku dah em suhu bersuatu melu lup semua aku sih lagi boleh tahu ini bah. Lepas semua aku tarik. Jika niat dia aku jadi tahu ini bah. Aduh betul itu usahanya melu le tahu sih nak kaya coba jauh lup boleh habis ini je. Melu lup sih je melu aku sih lagi siap tahu lagi ni. Aduh boleh ini macam. Aduh di mari le dapat department macam tu bukan ketemu lagi macam. Mungkin cari terus kali ini bah. Kucuk kaya bila tu ni kasi boleh bah akan boleh tunjuk pun ya. Em suhu pun bila aku dapat tu kucuk dia tu. Kau sih loh hasil ni macam mana kau lagi pakar dah leh bah. 11 ada lagi aku 12 nanti mayam mari leh bah tapi aku sekolah nama lagi. Ini sendiri minggu ni nanti silam tu betul hanya lawre kau yang high machine je. Kau itu pada apa ni boleh jadi kau sen tu kan. Mungkin asyik tahu dah leh bah. Atau yang sudah kerja sehingga asyik betul ya. Jadi masih yang cuma ni, baik depan ni cuma itu usaha sektor tahu mayam pun waktu itu kerja cuma jadi mangal ni. Macam orang tu cepat bila. Nah, dia tu private school kalau mula tahu hebat je. Private school semua mereka boleh baca angang tu je. Kompetisi lalu pun tahu eh. Mungkin school kerja sosial kita ni tahap aku kau ni boleh supply tu boleh dia supply tu boleh. Hai, orang tahu itu macam mana tu. Jauh ya. Jingo. Atau dia pun dia lain lepas pakai makanan di luar kau dia lain makanan lain bah. Ini semua pun mana lain teman kita macam tu lain. Betul lagi. Lega school lega makanan lain school sih jadi kau tahu je. Wajah kan sahaja kanan jauh je. Usahanya jamnya, usaha terapa tu pun mengalami pada satra. Tapi kita lagi berapa orang ni? Sekolah pun infrastruktur, desk, bench, ban, ada lagi. Sekolah pun toilet kerja tu lagi berapa? Sana pun lagi berapa?
ꯑꯉꯥꯡ ꯀꯩꯗꯧ ꯂꯩ ꯔꯦꯠ ꯕꯣꯔꯗ ꯂꯩꯕ꯭ꯔꯥ ꯁꯤ ꯀꯅꯥꯅ ꯌꯦꯡꯁꯤꯜꯂꯤꯒꯦ ꯃꯁꯦ ꯑꯗꯨꯅ ꯏꯆꯥ ꯏꯁꯨꯁꯤ ꯃꯥꯡꯈ꯭ꯔꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯊꯥꯔ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯅꯠꯇ꯭ꯔꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯣꯆꯤꯡ ꯑꯃ ꯂꯧꯕ ꯄꯔꯤꯈꯥꯗ ꯕꯣꯔꯗ ꯂꯧꯕ ꯄꯔꯤꯈꯥꯗ ꯑꯗꯨꯒꯤ ꯀꯣꯆꯤꯡ ꯕꯣꯔꯗ ꯂꯧꯔꯤꯗꯨꯗꯤ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯗꯒꯤꯗꯤ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯁꯤ ꯄ꯭ꯔꯥꯏꯚꯦꯠꯅ ꯅꯠꯇ꯭ꯔꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯇꯝꯕꯁꯤꯡꯗꯗꯤ ꯑꯉꯥꯡ ꯐꯩ ꯍꯥꯏꯕ ꯑꯣꯏꯔꯒꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯇꯝꯕꯤꯕ ꯄꯤꯔꯤꯕ ꯇꯣꯂꯣꯞꯇꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯊꯥꯛꯇ ꯄꯤꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯖꯥ ꯑꯦꯜꯄꯤꯒꯤ ꯊꯥꯛꯇꯗꯤ ꯃꯥꯟꯅꯕ ꯅꯠꯇꯦ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯄꯤꯔꯤꯕꯅꯤ ꯑꯗꯨꯗꯤ ꯗ꯭ꯌꯨꯇꯤ ꯐꯨꯜ ꯑꯣꯏꯅ ꯃꯥ ꯇꯝꯕꯤꯔꯤꯗꯨꯗꯤ ꯑꯉꯥꯡꯗꯨꯗꯤ ꯌꯦꯡꯉꯣꯕ ꯑꯗꯨ ꯁꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯂꯣꯏ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯈꯔꯅ ꯑꯉꯥꯡꯁꯤꯡ ꯕꯣꯔꯗ ꯑꯣꯏꯔꯒꯅ ꯍꯦꯛꯇ ꯃꯣꯏꯒꯤ ꯄꯣꯠ ꯈꯥꯎꯕꯗꯒꯤ ꯃꯣꯏ ꯕꯣꯏ ꯑꯗꯩ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯗꯥ ꯇꯧꯕ ꯃꯌꯥꯝꯗꯒꯤ ꯃꯤꯡꯆꯟ ꯂꯧꯕ ꯈꯣꯠꯄ ꯍꯥꯏꯕꯁꯤꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯟꯒꯅꯤ ꯑꯩ ꯂꯣꯏꯅꯃꯛ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦ ꯇꯧꯕꯤꯒꯅꯨ ꯑꯗꯨ ꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯂꯩꯖꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯁꯣꯏꯕ ꯇꯥꯔꯦ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯃꯣꯏ ꯃꯁꯦꯟ ꯑꯁꯪꯕ ꯃꯇꯝꯗ ꯀꯥꯏꯊꯣꯛꯑꯒ ꯃꯣꯏꯅ ꯌꯦꯡꯁꯤꯜꯂꯒ ꯆꯦꯛ ꯇꯧꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯊꯦꯡꯅꯔꯤꯗꯤ ꯌꯦꯡꯉꯨ ꯁꯤ ꯌꯥꯝꯅ ꯆꯨꯝꯃꯦ ꯑꯗꯨꯅ ꯀꯥꯎꯟꯁꯤꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯄꯨꯕꯤꯔꯤꯕ ꯌꯥꯝ ꯑꯥꯏꯗꯤꯌꯦꯜ ꯑꯣꯏꯕ ꯐꯖꯅꯕ ꯑꯣꯏꯕ ꯑꯃꯅꯤ ꯂꯧꯖꯩ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯄꯨꯔꯤꯕ ꯂꯧꯏ ꯁꯨꯃꯥꯏꯅ ꯃꯦꯗꯤꯌꯥꯒꯤ ꯇꯔꯗ ꯍꯥꯞꯇꯅ ꯈꯣꯠꯇꯅ ꯇꯥꯔꯕꯗꯤ ꯈꯨꯗꯛꯇ ꯑꯦꯛꯁꯟ ꯂꯧꯕꯤꯌꯨ ꯊꯤꯒꯠꯄꯤꯌꯨ ꯑꯗꯨꯅ ꯃꯁꯤ ꯑꯩ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛꯀꯤ ꯔꯨꯜꯁ ꯑꯣꯐ ꯂꯣ ꯆꯠꯂꯤ ꯂꯩꯕꯥꯛ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯅꯤꯃꯛ ꯇꯥꯛꯄꯤꯌꯨ ꯑꯗꯨ ꯅꯠꯇꯅ ꯇꯧꯅꯤꯡ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯍꯩꯔꯣꯏ ꯑꯃꯁꯨ ꯑꯇꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯑꯁꯤꯅꯅꯦ ꯃꯤꯒꯤ ꯂꯧꯔꯤꯕꯁꯦ ꯊꯧꯗꯥꯡ ꯂꯧꯔꯤꯁꯤ ꯃꯣꯏꯅꯤꯀꯣ ꯃꯤꯁꯨ ꯂꯥꯏꯔꯤꯛ ꯇꯝꯖꯔꯤꯕꯅꯤꯀோ ꯂꯥꯏꯔꯤꯛ ꯇꯝꯕꯗꯒꯤ ꯈꯥꯡ ꯉꯝꯗꯅ ꯌꯨꯅꯤꯌꯟ ꯁꯦꯝꯃꯒ ꯇꯧꯔꯛꯏꯅꯤꯀꯣ ꯇꯔꯥ ꯐꯒꯠꯂꯛꯏꯅꯤ ꯆꯔꯥ ꯐꯒꯠꯂꯛꯏꯅꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯑꯗꯒꯤ ꯃꯤꯒꯤ ꯔꯦꯁꯇꯨꯔꯦꯟ ꯆꯪꯉꯒ ꯔꯦꯠ ꯇꯧꯈꯠꯂꯛꯏꯕꯅꯤ ꯌꯦꯡꯉꯣꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯤꯡ ꯆꯟꯕꯒꯤ ꯋꯥꯠꯂꯝꯕ ꯑꯗꯒꯤ ꯍꯦꯟꯅ ꯂꯧꯔꯝꯕ ꯑꯣꯖꯥ ꯂꯩꯇꯕ ꯃꯌꯥꯝ ꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯛꯂꯛꯏꯅꯦꯕ ꯁꯦ ꯑꯗꯩ ꯁꯤꯠꯂꯤꯕ ꯃꯌꯥꯝꯗꯨꯅꯦꯕ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯗꯤ ꯑꯥꯏ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣই ꯀꯤꯅꯔꯝꯕ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝꯅ ꯌꯦꯡꯉꯤꯕ ꯑꯗꯨ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯇꯧꯔꯝꯕ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯒꯦꯕ ꯃꯔꯝꯗꯤ ꯑꯣꯏꯅ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨꯕꯨꯗꯤ ꯑꯣꯏꯅ ꯀꯣꯁꯤꯌꯝꯗ ꯑꯣꯏꯔꯁꯨ ꯀꯣꯁꯤꯌꯝꯗ ꯑꯣꯏꯔꯁꯨ ꯂꯩꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯐꯖꯅ ꯃꯣꯏꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯒꯗꯧꯔꯤꯕ ꯐ꯭ꯌꯨꯆꯔ ꯄꯤꯂꯔ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯐꯪꯍꯟꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ 2020 ꯀꯥꯏꯁꯦ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯃꯥꯡꯒꯅꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯥꯡꯒꯅꯦꯕ ꯑꯗꯨ ꯃꯅꯤꯄꯨꯔꯁꯦ ꯂꯥꯁꯇꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇ꯭ꯔꯕ ꯁꯨꯒꯨꯝ ꯆꯥꯒꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯕ ꯈꯪꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯃꯥꯡꯍꯟꯕꯒꯤ ꯐꯤꯕꯝꯗ ꯂꯩꯗꯣꯔꯤꯑꯕ ꯁꯥꯟꯅꯕꯒꯤ ꯂꯝꯗꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯂꯦꯝꯄꯤꯌꯥꯟ 90 ꯄꯨꯊꯣꯛꯂꯝꯃꯤ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯑꯆꯧꯕ ꯁ꯭ꯇꯦꯠ ꯑꯃꯗ ꯑꯣꯂꯦꯝꯄꯤꯌꯥꯟ ꯄꯨꯊꯣꯛ ꯉꯝꯕ꯭ꯔꯣ ꯒꯨꯖꯔꯥꯠꯇ ꯀꯌꯥ ꯄꯨꯊꯣꯛ ꯉꯝꯒꯦ ꯁꯥꯟꯅꯕꯒꯤ ꯄꯥꯋꯔ ꯍꯥꯎꯁꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯥꯔꯠ ꯀꯜꯆꯔꯒꯤ ꯀꯩꯗꯧꯏ ꯑꯩꯈꯣꯏꯗ ꯀꯩꯗꯧꯏ ꯑꯦꯅꯤ ꯂꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤ ꯀꯔꯞꯇꯅ ꯃꯥꯡꯍꯟꯗꯧꯔꯕ ꯍꯥꯏꯕ ꯑꯃ ꯂꯩꯔꯛꯑꯦꯕ ꯃꯣꯏꯁꯤꯗꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯃꯣꯏꯁꯤ ꯇꯧꯕ ꯂꯩ ꯑꯃꯅꯤ ꯃꯣꯏꯁꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯧ ꯃꯣꯏꯁꯤꯗꯤ ꯂꯥꯡ ꯊꯣꯛꯂꯒ ꯏꯔꯥꯡ ꯊꯣꯛꯂꯒ ꯂꯣꯏꯁꯤꯟꯗ꯭ꯔꯒ ꯆꯥꯕ ꯊꯣꯛꯄ ꯐꯪꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯄꯨꯁꯤꯜꯂꯒ ꯄꯤꯖꯔꯀꯥꯟꯗ ꯃꯣꯏꯁꯤꯗꯤ ꯀꯛꯁꯤ ꯁꯦꯜꯂꯒ ꯃꯣꯏꯁꯤꯗꯤ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯄꯨꯂꯤꯁꯁꯤꯗꯤ ꯆꯠꯊꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯖꯕꯅꯤ ꯆꯠꯊꯔꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯁꯤ ꯈꯔ ꯄꯤꯌꯣꯕ ꯑꯗꯨꯅ ꯃꯤꯡꯖꯟ ꯁꯦꯟ ꯑꯗꯒꯤ ꯀꯩꯀꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯦꯟꯅ ꯂꯧꯏ ꯈꯣꯠꯂꯦꯅ ꯑꯩꯈꯣꯏ ꯑꯦꯝꯁꯨ ꯀꯩꯅꯣ ꯄꯨꯊꯣꯛꯄꯤꯔꯛꯁꯦ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯨ ꯃꯁꯤꯗꯤ ꯃꯌꯥꯝ ꯄꯥꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯂꯥꯛꯑꯦ ꯃꯌꯥꯝ ꯇꯥꯔꯕꯅꯤꯅ ꯀꯣꯁꯦꯟꯒꯤ ꯀꯔꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯅ ꯆꯥꯅ ꯌꯦꯡꯁꯤꯟꯕꯤꯔꯀꯥꯟꯗ ꯇꯧꯏ ꯑꯗꯣ ꯑꯩ ꯑꯩ ꯐꯖꯅ ꯄꯟꯖꯍꯧꯒꯦ ꯅꯍꯥꯟ ꯀꯣꯁꯦꯟꯗ ꯀꯣꯁꯦꯟꯒꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯟ ꯑꯣꯐꯤꯁꯥꯔ ꯍꯥꯏꯕ ꯑꯃꯒ ꯑꯦꯁꯤꯁꯇꯦꯟ ꯑꯣꯐꯤꯁꯥꯔ ꯍꯥꯏꯕ ꯑꯅꯤ ꯈꯪꯅ ꯀꯔꯃꯆꯥꯔꯤ ꯑꯅꯤ ꯈꯪꯅ ꯂꯥꯟꯅ ꯀꯔꯞꯁꯟ ꯇꯧꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯃꯌꯥꯝ ꯑꯗꯨꯃꯅ ꯁꯨꯝꯕ ꯃꯌꯥꯝ ꯊꯥꯒꯠꯂꯛꯄꯗꯒꯤ ꯚꯥꯏꯔꯦꯜ ꯆꯠꯄꯗꯒꯤ ꯈꯨꯗꯛꯇ ꯀꯣꯆꯤꯟꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯌꯔꯃꯦꯟꯅ ꯑꯦꯛꯁꯟ ꯂꯧꯔꯀꯥꯟꯗ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯁꯁꯄꯦꯟ ꯇꯧꯈꯤ ꯑꯅꯤꯗꯨ ꯑꯅꯤ ꯁꯁꯄꯦꯟ ꯇꯧꯈꯤꯕ ꯑꯗꯨ ꯆꯦ ꯊꯣꯛꯂꯛꯑꯦꯕ ꯑꯩ ꯈꯕꯔꯗꯕꯨ ꯑꯩ ꯍꯥꯞꯄꯒ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯔꯥꯟꯕ ꯊꯤꯒꯠꯄꯤꯌꯨ ꯄꯥꯏꯔꯤꯕ ꯆꯤꯌꯔꯃꯦꯟꯒꯤ ꯐꯝ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯐꯝ ꯑꯗꯨ ꯇꯧꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯇꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯇꯧꯔꯒ ꯐꯖꯅ ꯑꯝꯇ ꯇꯧꯕꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯁꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯈꯥꯎꯇꯅ ꯀꯌꯥ ꯁꯨꯅ ꯑꯗꯒꯤ ꯑꯃꯁꯨꯡ ꯇꯝꯕ ꯐꯪꯗꯗꯅ ꯑꯩꯈꯣꯏꯁꯦ ꯃꯥꯡꯂꯒꯅꯤ ꯃꯁꯤꯗꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ